Akeswan Imphal, Wahengbam Washington na pau pajari. Kabui Puruki Natki Kumai Gan Ngai Nasidagi Hore, Numit Mangani Pangtok Kadaba Kumayasi, Raijasi Tongan Tongan Mamapam Singda Harau Tayam Bagaloina na Pangtok Nari. Gan Ngai preserving Kabui heritage na Chinduna state level Gan Ngai Kumai, Imphal West Zilla ki Kontok Jamamang Kabui Kul Fangtokli. Haunabi matungina hoi lauba maiba singba amadi isorgi mapamda sengba yu katpana singbana haudokpagi thauramgi mapungoi saktam oiki gan ngai kumaina lakpada Raijapal Ajay Kumar Bhala yauna lusingba kaya na miyamda yaifa paujal piri ABBD amadi masigi associate singna RIMS ki Department of Transfusion Medicine ga kucham na duna idan tawbagi camp amasung dedicated blood donor singbu taram okpagi thoram amangasi Imphal gi RIMS ta pangthokre Rashtrapati Draupadi Murmu na hairi artificial intelligence asi supnagi technology amanate masidi laibak asida onba porkna bagi achauba khutong chawa amani Rashtrapati Bhavan dangasi SOAR Skilling for AI Readiness ke akhanba thoram amada wangang bada Rashtrapati na hai tongan balam singda artificial intelligence ke tangai fadaba leptana hengalakli amasung technology asibu tamba haibasi mepum khuding maki oina tangai fadaba ama oirakli thoram du Rashtrapati na mahairoi singa madi sangsat sadasya sing yauna mioi kya da AI certificate sing yanthokhi amasung Skill the Nation Challenge hainaming thonba jati gi oiba awareness campaign adubushu thagat pa phungdokhi Pradhan Mantri Narendra Modi na Kolkata amasung Guwahati gi marakta chengadaba Vande Bharat sleeper rail gari athuba matamda haudoklagani Rail Mantri Ashwini Vaishnav na hai laibak asigi ihan hanba Vande Bharat sleeper rail gari ase athuba matamgi manungda Kolkata amasung Guwahati gi marakta chelhallagani New Delhi da ngasi paugi mifam amada wangang bada Sri Vaishnav na hai Pradhan Mantri Narendra Modi na hairiba rail gari asi lakliba numit tara mangani dagina kun phawbagi manungda chelhanba hauragani mahangna hai Indian Railways na laibak asina sajaba Vande Bharat sleeper rail gari asigi aroiba high speed trial mapung phana pangthokre mantri na hai rail gari asigi bharana chana ba piraga third AC gi oina lupa lising ani chahum rom second AC gi na lupa lising ahum amasung first AC gi na lupa lising ahum chatruk oigani Sahi gi oina Unified Payment Interface UPI sizinabagi chang chada kunmapan hengatuna masigi chang billion kunmathoi dasmik taruk ahum yaure National Payment Corporation of India na thadorpa data gi matungina transaction tawbagi chang asichu sahi gi oina chada kun hengatuna lupa koti lakh kunipalom yaure tha gi oina yangnabada sumasi singthaniya oiba changda hengale mamang thada nongma gi oina transaction tawbagi chang asi lupa koti lising mar phudra chani tara taret oiki adubu masi lising ani kunmanga gi November thadadi lupa koti lising mar phutaret satret kunma thoidamak oikibani Defense Research and Development Organization DRDO lingkhat khibagi kumon numitangasi ngaksel mantri Rajnath Singna masigi baigyanik singamadi atai mioi singi maphamda nungaiba phongdokli social media da thagat pawarol da Sri Rajnath na DRDO gi baigyanik singa haitoi singthoiba amadi achet pa phirep ka loinana laibak ki oiba thabak pangthokpana singba kaya adubu thagat pa phongdokli Sahi asigi February amadagi hidak managi potok singdagi ahenba excise duty amasung pan masala dagi anoba ses lauba hauragani haina sarkar na lauthokre masi GST gi mathakta laugadaba ahenba tax singni sarkar gi notification namagi matungina pan masala churut hidak mana amadi masigi atei potok singda chada nipu gi changda GST laugani aduga beri dana chada tara nipal gi changda GST laugani masigi mathakta pan masala da Health and National Security Cess aduga hidak mana madi masigi pothok singdana ahenba excise duty lauragani masigi matangda sangsatna December thada bill ani ayaba pikhrabani Kendrana anuba labor court mari gi draft rule sing puthokre makhoi sing adudi court on wages listing ani tara mapal industrial relations court listing ani kun Court on Social Security lisingani kun amasung Occupational Safety, Health and Working Condition Court lisingani kun ne
ꯄꯥꯎ ꯂꯣꯏꯖꯔꯦ